ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯌꯥꯝꯁꯨ ꯆꯥꯎꯗꯕ ꯌꯥꯝꯅꯁꯨ ꯄꯤꯛꯇꯕ ꯈꯥꯡꯄꯣꯛ ꯑꯃꯗ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯅꯥꯎꯁꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯗꯣ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯥꯔꯛꯂꯤꯕ ꯉꯥ ꯊꯨꯔꯕ ꯂꯥꯡꯁꯤꯡ ꯑꯗꯣ ꯈꯔ ꯁꯥꯎꯔꯞ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯔꯒ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯗꯣ ꯍꯦꯛ ꯁꯦꯟꯅꯔꯤꯉꯩꯗ ꯅꯪ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗ꯭ꯔꯕꯅꯤ꯫" ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯃꯣꯏꯕꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯒꯠꯄꯤꯔꯤꯗꯨꯕꯣ? ꯅꯪ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯕꯥꯅꯤꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯅꯪꯁꯨ ꯌꯥꯎꯅ ꯂꯥꯏꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯒ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯏꯆꯥꯁꯦ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩ ꯈꯔ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯋꯥꯗꯣ ꯈꯔ ꯇꯞꯅ ꯉꯥꯡꯕꯤꯌꯨꯕ." ꯅꯤꯡꯊꯦꯝꯗꯣ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯥꯕꯨ ꯏꯆꯥꯅꯦ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗꯤ ꯏꯀꯥꯏꯅꯦ꯫ ꯃꯃꯥꯏꯅꯦꯁꯨ ꯈꯪꯗꯦ, ꯃꯃꯤꯠꯅꯦꯁꯨ ꯈꯪꯗꯦ, ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯉꯥꯡꯗꯣ ꯀꯔꯝꯅ ꯏꯆꯥꯅꯦ ꯍꯥꯏꯒꯅꯤ? ꯑꯁꯤꯒꯨꯝꯂꯕ ꯃꯁꯛꯁꯦ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯕꯅ ꯍꯦꯟꯅ ꯐꯩ." ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯥꯅ ꯀꯔꯤꯕꯨ ꯈꯪꯗꯅ ꯀꯞꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯑꯃꯨꯛ ꯂꯦꯡꯕꯥꯟꯗ ꯉꯥꯊꯍꯟꯗꯨꯅ ꯄꯝꯂꯒ ꯃꯅꯪꯒꯟꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯣꯞ ꯊꯥꯕꯤꯔꯒ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯃꯥꯒꯤ ꯌꯥꯏ, ꯀꯞꯀꯅꯣ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯦ ꯇꯣꯛꯑꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯀꯞꯄ ꯑꯃꯨꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯣꯏꯕꯥ, ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯆꯥꯕꯨ ꯃꯁꯛ ꯊꯤ, ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯕ ꯃꯃꯥ ꯃꯄꯥ ꯂꯩꯕ꯭ꯔꯥ? ꯑꯗꯣ ꯃꯣꯏꯕꯥꯗꯤ ꯏꯆꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯩ ꯊꯥꯡꯉꯤ꯫ ꯃꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ꯫ ꯐꯖꯕ ꯏꯆꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤ ꯈꯛꯇꯅ ꯄꯤꯔꯥꯡ ꯅꯠꯇꯦ, ꯃꯁꯛ ꯊꯤꯕ ꯏꯆꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤꯁꯨ ꯄꯤꯔꯥꯡꯅꯤ꯫ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯐꯕ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯈꯟꯖꯩ." ꯋꯥꯍꯩꯗꯣ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯁꯅꯥꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯦ ꯍꯥꯟꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯅꯠꯇꯦ꯫ ꯏꯆꯥꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯀꯣꯝꯂꯛꯄꯅꯤ꯫ ꯃꯣꯏꯕꯥꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯤꯁꯨ ꯀꯌꯥ ꯂꯩꯅꯗꯕ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯌꯥꯎꯔꯦ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯏꯁꯣꯔꯗ ꯅꯤꯖꯁꯤ." ꯅꯤꯡꯊꯦꯝꯗꯣ ꯂꯩꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯔꯒꯅ ꯍꯦꯜꯂꯤ ꯃꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯨ꯫ ꯇꯧꯕꯒꯤꯗꯤ ꯃꯈꯣꯏ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ
ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯅꯤꯡꯊꯦꯝꯁꯨ ꯈꯔ ꯉꯥꯎꯁꯤꯟꯅꯗꯨꯅ ꯑꯔꯦꯝꯕ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯍꯜꯂꯝꯃꯤ, ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯃꯤꯒꯤ ꯃꯔꯜꯁꯨ ꯇꯣꯟꯗ꯭ꯔꯦ, ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯂꯟ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯏ ꯍꯥꯏꯅ ꯀꯧꯕꯤꯈꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯆꯥꯎꯔꯛꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯦ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯃꯥꯟꯗꯕꯒꯨꯝ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯔꯝꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯄꯥꯠꯇꯒꯤ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯌꯣꯟꯕ ꯆꯠꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯂꯒ ꯅꯤꯡꯊꯦꯝꯁꯨ ꯃꯄꯥꯟꯗ ꯂꯥꯡ ꯃꯌꯥꯝꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯑꯃꯨꯛ ꯄꯥꯠꯇꯨꯗ ꯂꯥꯡ ꯊꯥꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯕ ꯃꯈꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯈꯣꯡꯗꯣ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯅꯨꯃꯤꯠꯅꯒ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯍꯣꯕꯦ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯗꯤ ꯂꯥꯡ ꯊꯥꯕ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯧꯈꯥꯡ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯛꯄꯗꯨꯗ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯇꯨꯡ ꯈꯪꯍꯟꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯌꯥꯝ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯠ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯣ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯀꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯌꯥꯝꯅ꯫ ꯀꯟꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯥꯅ ꯀꯌꯥꯗ ꯊꯨꯅ ꯃꯥꯡꯉꯤꯕ ꯃꯗꯨ ꯈꯟꯅ ꯅꯤꯡꯊꯦꯝꯗꯣ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯩ ꯊꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯂꯨꯈꯨꯝ ꯑꯣꯏꯔꯞꯅ ꯂꯥꯝꯗꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯥꯡꯈꯟ ꯃꯅꯨꯡꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯩꯈꯦꯠꯇꯨ ꯁꯠ ꯂꯧꯔꯒ ꯈꯦꯠꯇꯨꯅ ꯀꯦꯟꯗꯜ ꯃꯇꯦꯛ ꯑꯗꯨꯗ ꯆꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯟ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯔꯦꯝꯅꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯕꯗ ꯑꯗꯨ ꯈꯟꯅ ꯀꯥꯡꯈꯟ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯗꯔꯒ ꯐꯝꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯨ ꯎꯊꯣꯛꯄ ꯉꯝꯍꯧꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯁꯅꯥꯁꯨ ꯉꯥ ꯌꯣꯟꯕ ꯂꯣꯏꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯅꯤ ꯍꯜꯂꯛꯏꯕꯗꯣ꯫ ꯑꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯃꯣꯏꯕꯥ, ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯖꯥꯠꯅꯤꯉꯣ꯫ ꯉꯁꯥꯏꯒꯤ ꯉꯥ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯇꯨ ꯄꯩꯁꯥ ꯃꯌꯥꯝꯁꯦ." ꯅꯤꯡꯊꯦꯝ ꯂꯩꯁꯅꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯂꯣꯏꯅꯗꯤ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯎꯪꯂꯒ ꯐꯝꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯇꯞꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯃꯣꯏꯕꯥ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ?" ꯅꯤꯡꯊꯦꯝꯗꯣ ꯂꯩꯁꯅꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯩꯁꯅꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯕ ꯐꯥꯎꯏ꯫ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ꯫
ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯏꯕꯁꯦ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯅꯤꯡꯊꯦꯝꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯗꯣ ꯂꯩꯁꯅꯥꯗ ꯂꯤꯒꯗ ꯐꯥꯎꯕ ꯇꯜꯂꯦ ꯑꯗꯨꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯗꯕꯤꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯍꯪꯂꯨꯗ꯭ꯔꯦ ꯄꯩꯁꯥꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯇꯨꯝꯂꯤꯕ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯉꯁꯥꯏ ꯃꯥꯅ ꯁꯨꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤꯒ ꯂꯦꯡꯗꯒꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯑꯁꯦꯡꯕ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯑꯃꯨꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯑꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯃꯇꯣꯝꯇ ꯋꯥꯍꯪꯒꯤ ꯋꯥꯍꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯀꯤꯍꯟꯕ ꯐꯥꯎꯍꯜꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯗ ꯑꯇꯩ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯇꯁꯦꯡꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯆꯤ ꯂꯦꯡꯉꯛꯇ꯭ꯔꯦ ꯇꯨꯝꯕꯒ ꯌꯥꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯔ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯨꯝꯊꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯅ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯎꯏꯁꯟꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯛꯏ ꯕꯕꯥ ꯍꯥꯏꯅ ꯅꯤꯡꯊꯦꯝꯗꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯎꯏꯁꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯀꯥꯡꯈꯜꯗꯣ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯅꯤꯡꯊꯦꯝꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯑꯗꯣ ꯌꯥꯝ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯄꯥꯡꯂꯒ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯥꯡꯈꯜꯗꯣ ꯁꯠ ꯍꯥꯏꯊꯔꯒ ꯃꯁꯥꯗꯣ ꯈꯪꯆꯠ ꯆꯠꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯑꯃꯨꯛ ꯇꯥꯅꯕ ꯀꯧꯔꯛꯏ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯇꯞꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕ ꯃꯇꯨꯡ ꯂꯩꯁꯅꯥꯗꯣ ꯍꯧꯗꯣꯛꯄ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯀꯤꯕꯒ ꯀꯩꯒ ꯄꯨꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯀꯧꯔꯛꯏ ꯑꯩꯅ ꯀꯧꯔꯤꯁꯤ ꯀꯅꯥꯗꯅꯣ ꯅꯪ ꯇꯥꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯇꯥꯍꯥ ꯇꯥꯍꯥ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ ꯃꯣꯏꯕꯥ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯦꯝꯗꯣ ꯃꯨꯠꯂꯤ ꯃꯨꯠꯂꯤ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯈꯥꯡꯄꯣꯛ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯣꯏꯕꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯆꯠꯂꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ ꯉꯁꯤꯒꯤꯗꯤ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯂꯩꯔꯁꯦ ꯑꯩꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯍꯪꯕꯁꯨ ꯐꯖꯅ ꯈꯨꯝꯗꯦ ꯅꯤꯡꯊꯦꯝꯗꯣ ꯂꯩꯁꯅꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯪꯂꯛꯏ ꯑꯉꯥꯡꯗꯨꯗꯤ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯗꯤ ꯁꯤꯗ ꯇꯨꯝꯃꯤꯌꯦ ꯅꯤꯡꯊꯦꯝꯗꯣ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ ꯂꯩꯁꯅꯥꯁꯨ ꯉꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯔꯤꯅꯣ ꯈꯟꯕꯗ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯃꯣꯏꯕꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯆꯠꯂꯣ ꯑꯩꯗꯤ ꯏꯆꯥꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯅꯤꯡꯊꯦꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯣ ꯒ꯭ꯌꯥꯟꯒ ꯃꯥꯡꯂꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯊꯟꯗ ꯆꯠꯈ꯭ꯔꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯊꯟꯗ ꯍꯟꯕꯗꯤ ꯀꯤꯔꯦ ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯏꯁꯤꯡꯒꯤ ꯏꯄꯥꯛꯅ ꯏꯃꯥꯏ ꯆꯣꯟꯕꯒꯨꯝ ꯎꯔꯤ ꯑꯗꯨꯒ ꯇꯥꯝꯅ ꯂꯩꯔꯤꯕ
ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯎꯔꯤꯕ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯜ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅ ꯀꯥꯎꯖꯦꯡ ꯍꯥꯔꯣꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯍꯤꯡꯗꯨꯃ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯁꯅꯥꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯌꯣꯝꯁꯤꯜꯂꯒ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨ ꯎꯔꯕ ꯐꯥꯎꯕꯗ ꯂꯩꯁꯅꯥꯗꯤ ꯍꯧꯖꯤꯛꯁꯨ ꯀꯌꯥ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯍꯪꯂꯛꯏ, ꯃꯣꯏꯕꯥ, ꯀꯩꯅꯣ ꯅꯝꯕꯣꯋꯣ ꯊꯥꯕꯣꯋꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯤꯡꯊꯦꯝꯁꯨ ꯁꯠ ꯈꯨꯝꯂꯛꯏ, ꯑꯩ ꯅꯪ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤꯕꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯁꯅꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯌꯥꯝ ꯇꯟꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯦ ꯄꯣꯠꯁꯤꯜꯂꯛꯈꯤꯒꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯂꯩꯁꯅꯥꯗ ꯁꯠ ꯌꯦꯡꯂꯒ ꯑꯉꯥꯡꯗꯨ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯂꯩꯁꯅꯥꯗꯣ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯗ ꯃꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦ, ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ, ꯀꯩꯅꯣ ꯃꯣꯏꯕꯥ, ꯃꯣꯏꯕꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯀꯝꯗꯧꯅ ꯊꯝꯂꯝꯒꯗꯣꯏꯅꯣ? ꯅꯤꯡꯊꯦꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯑꯉꯥꯡꯗꯣ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯂꯩꯁꯅꯥꯗꯣ ꯍꯟꯗꯛꯇꯤ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯕꯥ, ꯀꯔꯤꯒꯤꯅꯣ ꯃꯣꯏꯕꯥꯅ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯕꯤꯔꯤꯕ, ꯂꯣꯟꯅꯕꯤ ꯃꯆꯥ ꯑꯃꯒꯨꯝ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯤꯕ? ꯑꯩꯗꯤ ꯑꯉꯥꯡꯁꯤ ꯄꯨꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯖꯔꯣꯏ꯫ ꯅꯤꯡꯊꯦꯝꯗꯣ ꯈꯔ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯩꯅꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯄꯥ, ꯏꯆꯤꯟ ꯏꯅꯥꯎ, ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯃꯤꯒꯤ ꯂꯧ ꯎꯗꯨꯅ ꯄꯥꯠ ꯁꯦꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯩꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯅꯤ, ꯑꯉꯥꯡꯁꯤꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯁꯤꯅꯤꯅꯦ? ꯂꯩꯁꯅꯥꯗꯣ ꯍꯟꯗꯛꯇꯤ ꯀꯞꯉꯥꯡ ꯉꯥꯡꯂꯒ, ꯃꯣꯏꯕꯥ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯒ ꯏꯆꯥꯒ ꯀꯥꯏꯅꯕꯁꯨ ꯉꯝꯖꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯏꯔꯜꯅꯦ꯫ ꯍꯟꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡꯁꯦ ꯄꯨꯗꯨꯅ ꯍꯟꯈꯤꯁꯤ꯫ ꯑꯩꯈꯣꯏ ꯑꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯨꯁꯤꯕ ꯀꯩꯗꯧꯕꯒꯦ? ꯅꯤꯡꯊꯦꯝ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯑꯉꯥꯡ ꯑꯁꯦ ꯊꯅꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯃꯥ ꯅꯆꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ, ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝꯗ ꯂꯩꯔꯨꯈꯤꯒꯦ꯫ ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯅ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯒ ꯂꯩꯍꯧꯒꯅꯤ, ꯃꯤꯁꯨ ꯌꯥꯝ ꯇꯥꯗꯕ ꯃꯐꯝꯁꯤꯗ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯑꯉꯥꯡꯅ ꯀꯞꯄꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥꯗꯣ ꯁꯠ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯤꯠꯀꯤ ꯄꯤꯅ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯩꯁꯅꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯆꯠꯄꯤꯔꯣ, ꯑꯩ ꯃꯣꯏꯕꯥ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯩꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯂꯩꯁꯅꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡꯗꯣ ꯇꯞꯅ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯂꯩꯁꯅꯥꯕꯨ ꯍꯦꯛ ꯊꯦꯝꯖꯤꯜꯂꯨꯕꯗ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯥꯡꯗꯣꯛꯈꯤꯕꯅꯤ ꯃꯈꯣꯡꯗꯣ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯕꯁꯨ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯃꯐꯝꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯃꯇꯣꯝꯇ ꯊꯅꯝꯕ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯗꯤ ꯏꯋꯥꯕꯨꯗꯤ ꯏꯆꯥꯅ ꯍꯦꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯂꯩꯁꯅꯥꯅ ꯇꯧꯔꯤꯕꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯝꯕꯣꯋꯣ ꯊꯥꯕꯣꯋꯣ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯌꯧꯔꯛꯄꯒ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯦ, ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯥꯡꯒꯣꯜꯗꯨꯗ ꯃꯈꯣꯡ ꯍꯥꯏꯔꯞ ꯌꯥꯟꯊꯔꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯊꯥꯕ ꯂꯩꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ?
ꯅꯤꯡꯊꯦꯝꯗꯣ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯃꯤꯠꯀꯤ ꯄꯤ ꯏꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯪ ꯅꯇꯣꯝꯇꯔꯥ? ꯃꯥꯗꯤ ꯀꯗꯥꯏꯗ ꯊꯅꯝꯂꯕ? ꯅꯤꯡꯊꯦꯝꯅ ꯇꯞꯅ, ꯂꯩꯍꯧꯔꯦ ꯄꯥꯕꯨꯡ꯫ ꯊꯥꯕꯂꯩꯗꯣ ꯈꯔ ꯉꯛꯄ ꯃꯑꯣꯡꯗ, ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯕ? ꯅꯤꯡꯊꯦꯝ ꯂꯩꯁꯅꯥꯅ ꯀꯞꯂꯒ ꯂꯩꯍꯧꯕ ꯁꯛꯐꯝꯗꯨ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯏꯃꯥ, ꯃꯥꯗꯤ ꯈꯥꯡꯄꯣꯛꯁꯪꯗ ꯂꯩꯍꯧꯔꯦ꯫ ꯊꯥꯕꯂꯩꯅ, ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯤꯡꯊꯦꯝꯅ, ꯏꯃꯥ, ꯅꯈꯣꯏꯒꯤ ꯅꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ꯫ ꯆꯥꯎꯊꯣꯏꯗꯣ ꯃꯁꯨ ꯐꯪꯉꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯊꯥꯕꯂꯩꯁꯨ ꯍꯔꯥꯎꯅ, ꯀꯔꯤꯅꯣꯅꯦ, ꯑꯁꯦꯡꯕꯔꯣ? ꯆꯥꯎꯊꯣꯏꯁꯨ ꯁꯠ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯂꯥꯛꯏꯕ? ꯆꯠꯂꯨ, ꯃꯃꯥ ꯂꯩꯁꯜꯂꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯏꯁꯨꯗꯣ ꯂꯧꯔꯨꯁꯦ꯫ ꯊꯥꯕꯂꯩꯁꯨ ꯌꯥꯝ ꯍꯔꯥꯎꯅ, ꯍꯣꯏ ꯍꯣꯏ ꯂꯧꯔꯨꯔꯁꯦ꯫ ꯅꯤꯡꯊꯦꯝ ꯁꯠ ꯊꯠꯂꯒ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯥꯜꯂꯦ꯫ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯌꯥꯕ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯥꯕꯂꯩꯗꯣ ꯁꯠ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯃꯧꯗꯣ ꯃꯁꯥꯒ ꯁꯣꯟꯕꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯇꯣꯝꯗ ꯊꯝꯂꯤꯕꯅꯣ? ꯊꯥꯕꯂꯩ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯂꯩꯁꯅꯥꯗꯣ ꯍꯧꯖꯤꯛꯃꯛ ꯏ ꯅꯧꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯌꯥꯗꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯍꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯨꯡꯖꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯆꯥꯔꯦ, ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯍꯤꯞꯂꯝꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯡꯊꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝ ꯀꯤꯅ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯤꯡꯊꯦꯝꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯗꯣ ꯁꯠ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯦ, ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯣ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ꯭ꯔꯣ? ꯅꯤꯡꯊꯦꯝꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕꯗꯣ ꯈꯔ ꯐꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯈꯤꯕ ꯑꯉꯥꯡꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ? ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ, ꯅꯠꯇꯦ ꯏꯃꯥ, ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯗꯣ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯄꯥꯛꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯗꯤ ꯅꯤꯡꯊꯦꯝ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯥꯕꯂꯩꯁꯨ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯀꯥꯡꯈ ꯃꯈꯥꯁꯤꯗ ꯂꯩꯁꯅꯥꯒꯤ ꯃꯆꯥꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯂꯨꯕꯗꯨꯗ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯃꯌꯥꯟ ꯆꯤꯛꯂꯝꯂꯤꯕ꯫ ꯊꯥꯕꯂꯩꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, ꯃꯣꯏ ꯄꯥꯕꯨꯡ, ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯤꯔꯥ? ꯆꯥꯎꯊꯣꯏꯁꯨ ꯇꯞꯅ, ꯑꯩ ꯃꯥꯏꯕ ꯊꯝꯕꯧꯗꯣ ꯀꯧꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯄꯥꯒꯤ ꯈꯨꯗꯥꯡꯗꯨꯗ ꯇꯥꯞ ꯐꯥꯔꯒ, ꯅꯠꯇꯦ ꯄꯥꯕꯨꯡ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯃꯥꯏꯕ ꯀꯧꯔꯨꯒꯅꯨ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯄꯥꯕꯨꯡ꯫ ꯊꯥꯕꯂꯩꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ, ꯏꯕꯨꯡꯉꯣ, ꯐꯔꯦ, ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯏꯆꯥꯕꯨ ꯁꯪꯂꯒꯦ꯫ ꯍꯧꯒꯠꯂꯣ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ